ngasi phongkiba tungan Manipuri se phongsinga masung thukiba thawdawa thoksingdagi maroibi ipausing myamna thamjagi ahanbada Lalhouba Oiramgadabadagi sportna eibu kankhibani boxer Sarita militant singna aihakpu insurgency da sangnaba amadi makoi khusu kulai punanab ithilpi adubu sportna mahakpu kalakhibani leba sigi mingsat puroknaba thabak tawnabagi thawna du pikhibani haina champions boxer laisam Sarita dibina phongdokre haina Times of Indian report tawri leba asida pangthokkodoriba G20 summit kamadi lainana Assam da pangthokliba Y20 summit kamadi lainana boxer Sarita na makhatana haikibada maki home state Manipur English singa samapan maudragi angan masarukta insurgency ki irang yamna kana leidingi matambu na honuna ningsing laduna Lalhouba Oiramgadabadagi sportna mahak kankibani mak apikpa khung amanda lebani mak na sahi taragani thoi taragahumdoi shuba matamda nungti numit khudingi militant sing satpui mahaki mayumda nungti gi insurgent yang khairum lai makhoi na pairiba numai sing adu mahak na toina ui loinana mahak su makhoi gumna oiba pangki loinana insurgency da thong khong thangjin bauki insurgent sing adugi damak tam mahak na mapam amadu khulai puthok pusin tawi loinana insurgent sing aduna mangonda influence kya spiki maduna maram oiraga makhoi gumna mahak su oiningmagi mangmangba loinana numai paiba pangki sportna kari tawgudagi haiba mahak khangdi sportna mahak ki amasum lebas gi mixat purakani haiba khangdi makna Lalhouba oina bahonariba atuda nongma mahak ki mayamba na phukibadagi mahak ki matung tarakpada punsida ahongba punsi rakhi loinana sport sangduna English singani amada ihan hanboina Bangkok ta pangthokiba Asian Boxing Championship ta India gi represent toki loinana silver medal oki championship aduda China na gold medal lawa aduda makhoina national anthem sapuki maduda mipung khudimang ikai khumna butki madu maki oinadi yamni emotional oiba mikup amoiki madudagi makna gold medal lawduna lebas gi mixat puraki haina sapsana lepki loinana madudagi makna yamna kana hotnaduna English singaniga amadagi English singaniga kun phawda boxing sanaduna medal kya lokhi leba asigi damakta mahakna makhatana mingsat purakna basanakhi sport na mahakpu ahongba kya lakanki matawdugumna leba asigi youth sing ahongba lakpa du uba pami sport na health kana kya pibana youth sing soi duna school da sport asi compulsory oina ba pam ohenba pami drug abuse ki matangna palladuna boxer Sarita na makhatana haikibada ngashidi angang singna drug sizinare Manipur gi oina di masi asawa problem amani sport khaktana masi hongtohan mangamani amasum sport ki mateng na hariba angang singa sina lebas gi mixat purak pangamani drug lana sizinabana Manipur yauna lebas gi tuan ba state kayar na kya gi punsi mangkhre maramadana sports authority na youth singbu sport yauna ba puning thogat pasangi haikhen su paus na makhatana phongdorakli atopa paw man sahi nauriba angang ani hat pasin ba miye hum fare Assam gi Bongai Gaon district sahi nauriba angang ani hat pasin ba ne haba miye hum police na fare haina official web report amana haidi hiramasi gamari lainana police ki makok thongba wongang lo amana phongdokibada pharaba miye hum adu imung amata dagini Abdul Bashir Ahmad Kauba miyo amana phal torkiba complaint amagi matungina police na miyo singa du fakhibani thasigi ama amasum ani gi lonaba ahingda masagi sei taraga truk amasum taraga mari khakta ngairiba angang ani hairiba miyo singa sina khatki haina Ahmad na maki complaint adu da pali madugi makha tarak poina police na makha tarak poina leikidraba angang singa sigi mayamba sing thokpa amahana phaki madugi matung atopa sina ba miyo ani makha tana phaba ngamkhibani sohaidi Makasa tarak poina to papaw mana high court na mantribaki masajid ta eviction ki thabak paikhatana ba interim protection pikre Manipur lenga ki revenue commissioner na satliba sayesi ki January 13 ra mantribaki da leiba mantribaki masajid eviction taunana ba thokiba order du High Court of Manipur na interim protection pi boina numit 13 ni eviction ki process hawdaba tawdabana amasum hairiba matamasi ki manungda revenue commissioner gi matakta appeal satnana ba sukhankhre Nasi High Court of Manipur acting Chief Justice MBH Muralinders ki bench na interim protection na piraduna hai Manipur public premise eviction of unauthorized occupants Act 1978 ki makhada thokiba eviction order adugi mayokta petitioner oiriba Habib Shah na appeal satkadabadi kadabani haina khanki hairiba matamasi phawgi manungda mari leinaba authority na eviction gi thabak paikhat payaroi order asigi copy sing petitioner amasum respondent sing the pikhina ba khangan bu loinana Habib Shah na thangalakhiba writ petition adu dispose tawre hen lakhoki case adugi hearing satharakpada Habib Shah gi okil
Azmal Hussein Court Fundokiba, Ashiguma, Writ Petition, Ashigamari Lenana, February Tarukta, Manabamasum, Tangalaki, Kona Interim Protection PB Direction, Pikibagumna, Pibina Bawapum Fundoki, Kona Nakalanimaki, Warul Tarba Matung, Numit Kutrani Manunda, Apilus and Nabamasum, Petitioner Gimake the Lantum, Ikai Kumnaba, Oina, Marilenava, Action Lokotanabasu, Kankhibani Hanisu, Paus, Makatana Fundurakli. Makasa Tarapoina to perform Sainagi spy balloons in India Yana Laibakia Targetoki report. United States ki yam sensitive oiba installation singi matak yam na wang na pairam Sainagi spy balloon na US military na kapthabagi thawdok thokraba matungda media na India amasum Japan yana Laibakia targetawduna Saina na spy balloon singi fleet ama operate ki haina report okre. Hoki bathangza numita Atlantic Ocean gi mathakta South Carolina gi samudra mapan US military gi jet amana China gi spy balloon ama kapthaba masum recover tokraba matungda US gi officials in India yauna maru mapang gi mari leba amadi alliance na briefing pi bahari briefing pi ki hari thaudo odu gi matangda State Department gi deputy secretary Wendy Sharmena foreign embassy 40 rongi officials na paudam ki hari hauki bese kya sida China na surveillance balloons by Haliba Karadi, South China gi Samudra Mapan the Leba, Hainan province the operate oveni, Masigi spy balloons in a Sina Leba Kiagi military asset amasum, Sainana, Tawaya Buhiram Kia, Yangshin Paulo with Tabatoki, Makoina, Asumna, Taunakiba Lebax in Gimanung, Japan, India, Vietnam, Taiwan, Hamasum, Philippines, Yaukian, Washington Post report okay. Maning Mata, Haidokta defense amasum. Intelligence official kiagi interview lorba matungna Washington Post na report okibani officials na phungdokibagi matungina masigi spy balloon singsi China gi People's Liberation Army PLA kharana operate tawbani amasum asigumu balloon singsi continents manga da uba phangki hadi hariba balloon singsi gi spy gi thabak tawnabagi damak puthokpa PRC People's Republic of China gi ngaktani machine atopaleba ki ningatam thugai hi hainasu senior Defense official amana phungdoki buwafung ama media na kotoki Washington Post ki report matungina mamang sayolo thugai ki balloon adu thadana hokiba sahi kharasida Hawaii, Florida, Texas amasum Guam gi mathakta yamdrabda balloon mari thenaki hadi masigi balloon mari pairama thenaki ba sigi matungda ahumdi Donald Trump na president oiringri thokibani adubu makoibu China gi surveillance airship ni haibisi ikui kuidana khanglakpani haideni su paus na palakli Tentang na top pong tang miyam na tamzagay. Nuclear power semganaba Myanmar Russia na kusamnari. Irang yam na thukliba Myanmar atomic power semgatuna energy gi award pa mekat hanabagi damak. Military na lusingba sarkar na Russia gi state atomic energy company gi kusamnari amasum masigi maikay da kong thangjin na nuclear power Information Center ama haudokre hari Myanmar State Media gi report matung ina military sarkar gi makok senior general Min Aung Hlaing Russia gi sarkar na salai atom energy corporation Rosatom gi director general Alexei Evgenevis unaduna wari sanaki hari Myanmar gi khwaidagi chawbo city Yangon nauna hangdokhiba nuclear technology information center da lebani gi officials unaki haina global new lights of Myanmar Pauxi na report of Ken su Paus na makatarakli duga hausi ko na di miyang Paus sumatang sa lusinjar gema su miyang puna no bob diet ngamin na si